अपुनबा किलोमीटर लिसिंग अहुम की मनुंगदा किलोमीटर लिसिंग अमगा चनिपान ग कुंथ्रा थौदना ट्रांसजेंडर सोशल एक्टिविस्ट मालेम थोंगाम ngase ayupung mapan tabada Assam ge Kokrajhar district thungkhre mahakna Assam da lansi lectringai namit mapani chupna West Bengal ki Kolkata amade North Bengal ki tongan-tonganba district tarukta cycling for Manipur peace haiba team makada mapung fana peace campaign chetaki mahaki khongchara siga mari lenina state to ki governor CV Ananda Bose da Manipur the hojik thokliba crisis sigi matangda punna honaminaduna Bengal ki government amadi miyamna pangba yaba mating sing pangbiu haina aiba cherol bisinduna taksin kemasung makhata na Manipur's hurt to West Bengal's soul. Let's join hands for peace and harmony thaba placard paiduna state asimaki assembly mamangda su leptuna lambida chatpa mui singi pukning su chingsin ki Chanchal Police Station gi team District Asimakta Laiba National Federation of Insurance Field Workers of India gi team Manipuri in Kolkata gi team Pranta Katha Promoting Active Citizenship Kolkata gi team Jalpaiguri District Magistrate ki team Siliguri Manipuri team amadi Alipurduar District Police ki team yauna state adu ke tongan ba sinfom da laiba myoy kaya na makhal kaya gi mateng sing pangba galorina Malem Thongam ki khongchara si mompung fana sawat pa ki chawraba mami amasu taki ningsing bayai ma ki khongchara si Manipur da hojik thokliba chayeni makhai helaklaba achoba crisis sigi matang da aroiba waroshina ma puraktuna mahok sagom ing tappa hanjelalu haidina state amadi union lengak ani gi pukning ching sinaba honarak kiba tongan ba mahaki agitation singi saruka moina cycling for Manipur peace haiba team da haukiba October ani dagi Delhi gi kutub minar dagi Manipur tamna cycle thodana ing tapage pausal punaba khongsalak pa haurakibani mahaki khongchara se ngasiga tharaga numit 25 sukhre haidi